ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏ ꯁꯣꯜꯃꯥꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯀꯩꯗꯧꯔꯒꯦꯅ ꯑꯩꯈꯣꯏꯁꯦ ꯃꯁꯤꯗ ꯆꯦꯟꯖꯔꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯈꯔꯁꯤ ꯃꯤꯑꯣꯏ ꯈꯔꯁꯤ ꯂꯥꯛꯑꯒ MLA ꯎꯅꯖꯒꯦ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯁꯒꯣꯜꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯑꯩꯈꯣꯏꯅ ꯊꯣꯛꯑꯒ ꯍꯥꯏꯖꯔꯦ MLAꯗꯣ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯇꯦ MLAꯗ ꯄꯤꯒꯗꯕ ꯃꯦꯃꯣꯔꯦꯟꯗꯝ ꯃꯤꯇꯤꯡꯗꯨꯗ ꯇꯥꯕꯤꯔꯛꯄ ꯃꯦꯃꯣꯔꯦꯟꯗꯝ ꯍꯥꯏꯅꯤꯡꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏꯒꯤ PRO ꯂꯩꯔꯦ ꯑꯩꯈꯣꯏ MLAꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯤꯍꯨꯠ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯔ ꯃꯌꯥꯝꯁꯦ ꯇꯥꯅꯕ ꯁꯥꯟꯅꯔꯁꯤ ꯍꯥꯏꯖꯔꯦ ꯃꯈꯣꯏ ꯌꯥꯕꯤꯗ꯭ꯔꯦ ꯁꯨꯞꯅꯒꯤ ꯄꯨꯡ ꯃꯣꯏ ꯑꯗꯨꯝ MLAꯒ ꯎꯅꯒꯦ ꯍꯥꯏꯗꯅ ꯂꯩꯔꯦ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 95 ꯆꯠꯄ ꯃꯇꯝ ꯐꯥꯎꯕ ꯑꯩꯈꯣꯏ ꯉꯥꯏꯖꯒꯅꯤ ꯍꯥꯏꯗꯅ ꯉꯥꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ 95 ꯍꯦꯛ ꯁꯦꯀꯦꯟ ꯑꯃ ꯍꯦꯟꯕꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯩ ꯊꯥꯔꯛꯄꯅꯦꯕ ꯊꯥꯔꯛꯏꯕ ꯄꯣꯠꯁꯤ MLAꯁꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯤ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯈꯪꯉꯦꯕ ꯉꯁꯤ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯝꯇ ꯀꯥꯞꯍꯜꯂꯛꯇꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜꯁꯤꯒꯤ ꯑꯩꯈꯣꯏ ꯃꯄꯥꯅꯦꯕꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯁꯦ ꯑꯩꯈꯣꯏ ꯊꯥ 19 ꯑꯩꯈꯣꯏ ꯇꯨꯝꯗꯗꯅ ꯑꯩꯈꯣꯏ ꯁꯪꯗ ꯂꯦꯛꯑꯒ ꯂꯩꯔꯤꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯅ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡ ꯇꯧꯔꯤꯕꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯌꯥꯏ ꯀꯩꯅꯣꯗ ꯖꯤꯔꯤꯗ ꯁꯤꯔꯤꯕ 3 ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯡ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯏ ꯐꯣꯇꯣ ꯎꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯑꯣꯟꯅꯇꯦꯗ ꯔꯥꯖꯅꯤꯇꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯃꯥꯟꯕ ꯔꯤꯂꯤꯞꯇ ꯂꯩꯅꯅꯕ ꯌꯦꯟꯅꯅꯕ ꯕ꯭ꯂꯥꯡꯀꯦꯠ 1000 ꯍꯦꯟꯅ ꯊꯝꯕ ꯒꯣꯗꯦꯖꯗꯒꯤ ꯃꯥꯜꯆꯥꯡ ꯂꯧꯊꯣꯛꯄ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯇꯧꯕꯤꯒꯅꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯁꯨ ꯂꯥꯛꯏꯕ ꯏꯍꯧꯁꯦ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯁꯤ ꯁꯧꯒꯠꯂꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯍꯥꯏꯁꯤꯅꯤ ꯑꯍꯤꯡ ꯆꯍꯤ ꯊꯥ 19 ꯑꯩꯈꯣꯏ ꯇꯨꯝꯗꯅ ꯂꯥꯛꯈꯤꯕꯅꯤ ꯂꯣꯏꯅꯅ MLA ꯍꯧꯖꯤꯛ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯔꯤꯖꯥꯏꯟ ꯇꯧꯕ ꯇꯥꯔꯁꯨ ꯃꯀꯣꯛ ꯊꯣꯡꯉꯤꯕ ꯁꯔꯀꯥꯔ ꯄꯥꯏꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯄꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯔꯤꯖꯥꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯆꯥꯅ ꯑꯩꯈꯣꯏꯅ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯑꯩꯈꯣꯏꯅ ꯃꯥꯡ ꯊꯥꯔꯒ ꯄꯨꯖꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯒꯦꯕ ꯊꯥ 8-9 MLAꯒꯤ ꯑꯣꯅꯔꯦꯕꯜ MLAꯒꯤ ꯏꯃꯨꯡꯗ ꯃꯌꯨꯝꯃꯛꯇꯗ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯌꯥꯎꯅ ꯊꯣꯡꯕ ꯊꯥꯛꯄ ꯑꯩꯈꯣꯏꯏꯁꯥꯃꯛ ꯌꯥꯎꯅ ꯃꯤꯑꯣꯏ 300-400 ꯔꯤꯂꯤꯐ ꯀꯦꯝ ꯊꯥꯡꯗꯅ ꯃꯁꯩꯁꯤꯗ ꯃꯁꯥꯒꯤ ꯂꯩꯖꯕ ꯄꯨꯊꯣꯛꯇꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯅ ꯑꯗꯨꯝ ꯌꯥꯝꯅ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯕꯤꯕ ꯂꯣꯏꯅꯅ ꯔꯤꯂꯤꯐꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯌꯦꯟꯅꯅꯕꯒꯤ ꯕ꯭ꯂꯥꯡꯀꯦꯠ 1000 ꯍꯦꯟꯅ ꯉꯔꯥꯡ ꯃꯩꯅ ꯆꯥꯛꯄꯗ ꯌꯥꯎꯈ꯭ꯔꯦ ꯂꯣꯏꯅꯅ ꯈꯔ ꯑꯃꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯨꯔꯥꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯚ꯭ꯌꯨ ꯃꯥꯟꯕ ꯑꯗꯨꯒꯨꯝꯕꯗꯣ ꯃꯗꯨ ꯇꯧꯍꯟꯖꯅꯤꯡꯗꯦ ꯂꯩꯕꯥꯛꯀꯤ ꯏꯁꯨꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯧꯒꯠꯃꯤꯟꯅꯔꯒ ꯄꯣꯠꯁꯤ ꯃꯥꯏꯀꯩ ꯆꯪꯒꯗꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯗꯕꯤꯗ ꯅꯥꯊꯩꯅꯕ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯄꯗꯧꯅ ꯇꯧꯔꯦ ꯂꯣꯏꯅꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯏꯁꯤꯡ ꯊꯦꯝꯕꯤ ꯍꯥꯏꯔꯤꯕ ꯈꯨꯟꯗꯨꯗ ꯑꯣꯅꯔꯦꯕꯜ MLA ꯈꯦꯝꯆꯥꯟꯒꯤ ꯂꯩꯔꯤꯅ ꯈꯦꯝꯆꯥꯟꯒꯤ ꯃꯌꯨꯝ ꯀꯔꯤꯒꯤ ꯃꯩ ꯊꯥꯗ꯭ꯔꯤ ꯃꯇꯝꯗꯅ ꯑꯩꯈꯣꯏꯒꯤ MLAꯒꯤ ꯃꯌꯨꯝꯗ ꯆꯪꯕꯤꯔꯛꯏꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯔꯤ ꯂꯣꯏꯅꯅ ꯂꯥꯛꯏꯕ ꯏꯁꯨ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯤꯕ ꯍꯥꯏꯔꯤꯕꯁꯤ ꯍꯟꯗꯛꯇꯁꯨ ꯒꯕꯔꯅꯔ ꯎꯅꯕ ꯃꯈꯣꯏ 5 ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯈꯣꯏ 5 ꯑꯩꯈꯣꯏ ꯆꯠꯇꯅ ꯇꯧꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯌꯥꯎꯔꯤꯕ ꯑꯣꯅꯔꯦꯕꯜ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯅꯔꯦꯕꯜ MLAꯒꯤ ꯃꯌꯨꯝꯗ ꯉꯔꯥꯡ ꯑꯇꯝꯅꯅ ꯃꯩ ꯊꯥꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯗꯨ ꯁꯨꯡꯌꯥ ꯌꯥꯖꯅꯤꯡꯗꯦ